ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ngasi thokiba thado wathok singgi maru eba khara khonggatchara kana ma'am da share tawjage ma'am loi phukta minisi amasu ma'am ahan mokta da ma'am ne hek tabada yamna mak ngakkadaba amasum yamna hena muk ngakninge oiba paw ma oigiduribani ma'am loi phukta minisi aduga haujijuk si ma'am social media da viral ma oiriba post amasu oiribani ma'am na su sigi video si yengbiba amasum tabiba loiraba matungna ma'am gi wakhalon share tawbiramu haina manipur top channel gi mekedi gi ma'am da request tawjari ma'am da share tawjarage Siri Honorable CM Manipur Nongthongbam Biren Singabu Khangabo Kholakpam Mamang Laikai da leiba Saikhom Kunja Bihari Singha son of late Saikhom Kondum Singagi Masanupa Hairiba Miyoesina State Minister N Biren Singabu Isormaka Manana Nungtigi dhup Thoumei thaduna khurumjahori Maki Thamoigi waroldi State Minister N Biren Sibagi Oiramdrabo Oirabasu Ishorni Haihori Maki Thoumei nungda maramdi State Minister N Biren Sibagi Asal Mirai Naidaba Tola Taraba Singbu Yokhatpiba Laita Laira Singi Mapi Mapa Oibiba Lairaba Praja Singbu Bank loan Pibiduna Yokhatpiba Yum Amadi Inkhol Leijadaba Praja Singi Yum Saduna Inkhol Pibiba Go to Hill Go to village asigumba ishormakna tawbigadaba mawongda Chief Minister N Biren Singhana tola taraba praja kyabu amatu oiba wakhalonda miyengda praja singbu ishormakna yengbagi mawongda yengbibagi Chief Minister N Biren Singhabu maki thamoinungda ishormaka pangkhakni haiduna lining oiduna dhup Thoumei thaduna khurumjahori haiba post asini ma'am hauji social media da viral oiribsi sigi post simaksi Facebook ta thagalakpa post amasu ajik thengnajarami sigi post sida Chief Minister N Biren Singhana masamaki account dagi comment ama pibirai sigi comment su ma'am da hapsaramge mamang da aina pathok chakhriba post asimakta da salam joy singha ko miyo amana maki account dagi pirakpa comment ang khatang ma'am da share tawjage asuna comment pirai aidi hek urubada shibagi photo oiraboi khallore he haiba asigi comment si bibidai amasum masigi comment sigi makhara koi honorable si Nongthongbam Biren Singhana maki account gi thamaku wafam amadi salam joy singha shibagi oiramdrabo haiba ohangsi hauji husik viral oi screenshot kaloina na ma'am haibdi minister ama oina asumna comment pirakpasi yamna thajaningai oidaba amani hainasu senior sigi mekedi gi thamjage makha chathrak poina ma'am atopa maruiba paw khara ma'am da share tawjage ma'am da fuktaminasi makha chathrak poina atopa paw ama oina ma'am khoisnam biragi imad iba city phongdokre ngasi February gi tang 13 English ngani ga kun ga mathoida Manipur gi sangba communication na puthokpa Tripura ningor khoisnam ongbi biragi Anishuba Saireng Lairik Imada Iba City Ngasi Thoram Amada Manipur Lengaki Hanagi CAF Minister MLA Karam Shyam Miyamda Phongdokre Communication Asina Sillaga JN Manipur Dance Academy Imphal gi Auditorium da Pangthokpa Lairik Phongbagi Thoramadu Langthabal Kendra gi MLA Karam Shyam na athoiba mithung oina saruk yabaga Naharol Sahitya Premi Samiti gi President L. Opendra Sarmana Thoram mapu oiki aduga saknairaba scholar Longjam Joy Chandrana ikai khumnaba mithung oina saruk yaki khoisna biragi nauna phongdok liba laidik adu saknairabi aibi Dr. Maya Nepramna miyamda masak takhi ngasi phongdok liba saireng laidik asi Bangla amasum maite miyekta tungan sagatlaga phongdokpani masigi mamangda prayagi khuyokta mingthonba aibi asigi saireng laidik amasu communication asina Imphal gi phongdokhiba laikre haiba amasu ngasi social media dagi fukhalakpoina ma'am da share tawjabani adugi maina pathokchagi bisida sigi soikiba lankhiba yarsu ma'am nga pigani amasu makha chatharakpoina topa maroiba pawkhraga ma'am da hapsaramge ma'am da phukta minarsi to the protest sit and protest against the bomb threat to press all Manipur Working Journalists Union Amzu Editor Gul Manipur
EZM na ngasisu sit and protest ata kiaba photograph amaga loina ngasisu social media singda thaganarakli atopa marueba pau khram mayam da share tawjaraki mayam taminasi Siri Seram Neken member Impal East Jira Parisatga loinana magi worker songa muka loinana ngasi Congress bawanda taramno okre heba pawmusu ngasi social media da thaganarakli atopa pau khranamo loisilakpoina amuka hana marueba pawama laiba asida leiba sahi yankhai gi mathakta leiba miyoi singda COVID-19 gi vaccine kapa mathang thadagi hauragani haina paumi singa wari sanabada Dr. Harshvardhan paumi singda hai riba sahi kanglup asida miyoi koti kun ga taruklom lei mahangna hai kendra gi COVID-19 vaccine kapasi January 13 tagi haukibani ahanba tangkakta healthcare workers singda aduga anisuba tangkaktana February 2 dagi frontline workers singdagi vaccine kapa hauki mahakna makhatana hai ahanba dose ki vaccine kap ka haukraba miyoi singsu thasigi tara humdoi dagi anisuba dose ki vaccine kapa haukre mahakna hai hauji tuan vaccine tararum sangyengi thakta lairi vaccine singa sisu puthoknaba thorang tauri COVID-19 na hauzik laiba asida ohelliba phibamgi matangda Dr. Harshvardhan hai haukiba sayol asigi manungda laiba asigi jila samaga nifuga nipana COVID positive oibagi pau leite aduga haukiba numit kunga marini asidana jila humdraga tarukta positive oibagi pau leite kendra gi haksang gi mantraloina haidi leba asida COVID-19 gi vaccine kapkiba migi masing yamli New Delhi da paumi singda wa ngangbada haksel gi mantriloy gi joint secretary na hai apunma vaccine kapkiba adugi manungda lak humpuga mathoiga lising yankhaiga mariga sadimpan ga humdraga marina healthcare working singni aduga lak kun go humdoiga lising humpuga mathoiga samriga humdraga mathoina frontline worker singni hauzik phawda healthcare worker lising Marfuga Tereka Satirika Kuntraga Nithoi second dose ki vaccine kapkhre haiba pawmusu ngasia khanaba mafamdagi phangba source manasu makhatana phungdorakli aduga myam ngasigidi pawsi matang asa lusinjarage hauzik koina amasu myam pawsi repeated oibisi yaure tawbutabu maru oiba pawmu oibena myam hapsabani aduga hauzik si myam si fong dabana maram oiduna amasum I pawsingsi TV channel singda Sandoktabana oiduna myam thidok hindokna maru oiba pawsingsi pibangam jidre yam asigi tamakta warau biroi amasum I paw hek phong maga amasum mayamda hanagom ayuk wanta amasum nungdairamda ana onob I pawsing share tawba ngamnaba Manipur top channel gi mekedi gi myamda yari phoi nganna pinaba honajarake myam adu phok ngaiminarsi amasum myam gi wakhalonda kari lebibigi habru sang shodana comment box thambiramo haina Manipur top channel gi mekedi gi myamda request tawjari and thank you